Russia's President Vladimir Putin na occupy tawriba Mariupol da surprise visit pangthokre. Russia's President Vladimir Putin na Ukraine gi port city odiba Mariupol da surprise visit pangthokre ay na official report amagi matungin na phongdokle. Russia na bomb top caption duna attack sa thabadage Mariupol city ase paksana amanga ta thokhe. Official video amada utkibada Putin na numidang gi matamda karama thawduna chalaga Mariupol da laiba miyam ga wari sanakhe. President Putin gi oina din na occupy tawraba territory asi da khongsat pangthokliba se ngarang na ahanba oire. Mariupol gi exile mayor na phongdokhiba wafam amada Putin criminal ne crime gi sinaduda mahak amugan na halakre. Mahak na tawkhiba crime sing adu yengsinabagi damakta masamang na laki ay na Mayor Vadim Boysenko na phongdokhe atopa exile oiraba Ukraine city gi official sing na phongdokhiba da Putin na numidang gi matamda khongsat adu pangthokhiba ne. Maramaduna masi maruay na ayok nungthil gi matamda khongsat pangthokpa taragade city aduda mang takliba saktam adu ugadabani haire. TASS news agency na phongdokhibada mahang na Mariupol da helicopter sisinaduna khongsat pangthokhe. Mahang na Russia ge Deputy Prime Minister Marat Khusnulin galoina na khongsat pangthokhe. Kremlin gi maikay dagi haikhibada city gi akoy baduda khongsat pangthokna bage ware badu Russia ge leader asina lawkhibane. Putin na city asigi Philharmonic Hall dasu khongsat pangthokhe. Philharmonic Hall ase Russia na faraba Ukraine gi lanmi singbu bichar sathapam mafam ama oina su sisinariba ne. Russia ki President Vladimir Putin na Mariupol da khongsat pangthokhiba duda Rostov on Don da military gi commander singa unakhi haide. Mariupol city ase Russia na landarakpadagi paksan na mang taklaba mafam ama oire hawkhiba tha tararom henba matamda de Russia ki lanmi sing na city ase occupy tawduna lakle. Mariupol da songnakhiba lan asida miyoi lising kun gi mathakta sinakre. UN analysis na estimate tawbada city da laiba building singi chada marfu dragi changde amanga ta thokle. Aduga miyoi lak ahumga lising yangkhairom henba na city adu thadoktuna senakre. Local gi group amana phongdokhiba wafam amada Russia na expensive oiba campaign sathaduna city asi sangbat sagana ba honaraga lamdam adu da laiba miyam gi thamoi khudum chana ba honare. Masi maruoina Mariupol da laiba miyam adugi pungning sumanaba sangsinba khongjang amane. Russian authorities singna haikibada Hauzik city aduda miyoi lak ahum hena laire. Russia na landarakhiba maram aduda Mariupol theater da strike tawrakpadage building ningkhaidaktuna miyoi chahum gi mathakta sikhibagi thokdok laikhrabane. Ukraine amadi human rights group singna phongdokhiba wafam amada attack adu war crime ga pangkak oi. Putin amadi mahaki regime na thokdok adugi daita adu pufam thoi haina United Nations ki maikaidagi haide. International Criminal Court ki maikaidagi hairibana Putin bu ain kaiba mawongda Ukraine gi angangsing bu Russia da deportation tawbagi damak arrest warrant issue tawkhre. International Criminal Court ki member state chamaga kulumdoi asida mahakna lakpa thoklagadi Putin bu phaba yai haire. Thangja numita President Putin na laukthokta khongsat amada Crimea da thunglakhe. Masi maruoina Russia na Ukraine gi territory asibu annexation tawkhiba mapan suba chahi gi ningsing kumon thauramga mari lainananne. Mahakna Russia ge art school children summer camp Future Cultural Project na singba mafam dasu khongsat pangthokhe. Ukraine di Russia na occupy tawriba Crimea yauna lamdam singpum namak maning makha tamangani haina wasak libane.